ꯑꯩꯈꯣꯏ ꯉꯔꯥꯡ ꯌꯨꯝꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯕꯗꯨꯒꯤ ꯄꯥꯏꯁꯤꯟꯖꯔꯛꯄꯅꯦ ꯑꯄꯣꯛꯄꯁꯤꯕꯨ ꯑꯩꯅꯤ ꯑꯄꯣꯛꯄ ꯁꯣꯝꯗ ꯂꯩꯔꯦ ꯂꯩꯖꯕꯤꯌꯨ ꯂꯩꯖꯕꯤꯌꯨ ꯌꯥꯅꯤ ꯌꯥꯅꯤ ꯂꯩꯖꯕꯤꯌꯨ ꯂꯩꯖꯕꯤꯌꯨ ꯍꯦꯛꯇ ꯂꯩꯖꯕꯤꯌꯨ ꯀꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯣ ꯁꯣꯝꯗꯅꯤ ꯁꯣꯝꯗ ꯅꯪ ꯐꯝꯕ ꯌꯥꯈꯤꯔꯣꯏ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯩꯕꯨꯔꯥ ꯅꯪ ꯐꯝꯕ ꯌꯥꯈꯤꯔꯣꯏ ꯀꯔꯤꯒꯤ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯗꯨ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯗꯨ ꯀꯩꯅꯣ ꯄꯥꯏꯊꯣꯛꯈꯤꯕꯗꯨꯒꯤ ꯄꯥꯏꯁꯤꯟꯖꯔꯛꯄꯅꯦ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯐꯝꯕ ꯌꯥꯈꯤꯔꯣꯏꯗ ꯐꯝꯗꯣꯏ ꯇꯧꯏꯅꯦ ꯂꯦꯞꯄꯨ ꯅꯪ ꯂꯦꯞꯀꯗꯕꯅꯤ ꯅꯪ ꯕꯣꯔꯗꯨꯒ ꯀꯩ ꯊꯣꯡꯅꯦ ꯕꯣꯔꯗꯣ ꯕꯣꯔꯗꯣ ꯑꯩ ꯏꯆꯦ ꯃꯆꯥꯅꯦ ꯕꯣꯔꯗꯨꯒꯤ ꯃꯥꯝꯇꯣꯟꯅꯦ ꯃꯥꯝꯇꯣꯟ ꯑꯩꯅ ꯃꯥꯝꯇꯣꯟ ꯃꯥꯃꯥ ꯃꯥꯝꯇꯣꯟ ꯃꯥꯃꯥ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝ ꯍꯧꯖꯤꯛ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯌꯥꯅꯤ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗ ꯌꯨꯝ ꯊꯤꯕ ꯈꯣꯠꯄ ꯇꯧꯕꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯑꯗꯨꯒꯤ ꯑꯝꯇ ꯉꯥꯛꯄꯤꯒꯅꯤ ꯌꯥꯅꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯕꯨ ꯃꯁꯥꯅ ꯌꯥꯅ ꯆꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟ ꯍꯪꯕ ꯀꯥꯏꯗꯤ ꯑꯃꯨꯛꯇꯪ ꯇꯧꯖꯒꯦꯀꯣ ꯃꯇꯥꯡꯁꯦ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡ ꯃꯁꯥ ꯌꯥꯅꯕ ꯌꯥꯅꯗꯕ ꯃꯆꯤꯟ ꯍꯪꯗꯣꯛ ꯍꯪꯖꯤꯟꯒꯤ ꯋꯥꯐꯝꯗꯨꯃ ꯍꯪꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯩ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨ ꯆꯦꯜꯂꯛꯄꯗꯅꯦ ꯑꯇꯣꯞꯄ ꯌꯨꯝꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗ꯭ꯔꯕ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯅꯪ ꯁꯣꯏꯂꯣꯟ ꯌꯥꯝ ꯂꯣꯜꯂꯦꯅꯦ ꯅꯪ ꯀꯔꯝꯕ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄꯅꯣ ꯅꯪ ꯃꯐꯝꯁꯤ ꯃꯤ ꯃꯥꯟꯗꯦ ꯀꯥꯏꯗ ꯂꯥꯛꯀꯦ ꯅꯪꯕꯣ ꯅꯪꯁꯦ ꯀꯔꯝꯕ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯀꯦꯕ ꯃꯁꯛꯁꯤꯒ ꯅꯣꯏꯅꯦ ꯇꯧꯔꯤꯁꯦ ꯁꯥꯕ ꯂꯣꯏꯗꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯀꯩ ꯀꯩꯅꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯍꯨꯔꯥꯟꯕꯒ ꯃꯥꯟꯅꯩ ꯃꯤꯒꯤ ꯃꯄꯨꯗ ꯍꯨꯔꯥꯜꯂꯨꯔꯗꯤ ꯍꯩꯖ ꯅꯣꯟꯖꯕ ꯍꯧꯅꯩꯅꯦ ꯑꯗꯨꯏ ꯅꯪꯇꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯤꯗꯤ ꯑꯦꯔ ꯋꯥꯁꯤ ꯐꯩꯖꯩꯕ ꯆꯠꯅꯔꯦꯗ ꯀꯩꯅꯣ ꯐꯩꯖꯩꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯉꯥꯡꯅꯔꯤꯁꯤ ꯐꯩꯖꯩ ꯅꯠꯇꯦ ꯑꯗꯨꯅꯤ ꯅꯪꯁꯦ ꯐꯩꯖꯩ ꯃꯁꯤ ꯈꯨꯔꯝꯕꯁꯤ ꯃꯤꯒ ꯅꯪ ꯇꯧꯋꯦꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯇꯧꯕꯇꯕꯨ ꯉꯁꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯆꯒꯦ ꯀꯣ ꯃꯆꯤꯟ ꯍꯪꯕꯩ ꯋꯥꯗꯤ ꯂꯪꯕ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ ꯍꯣꯔꯦꯟ ꯂꯥꯛꯀꯦꯔꯥ ꯂꯥꯛꯄ ꯃꯇꯝ ꯂꯥꯛꯄꯤꯌꯨ ꯌꯥꯏ ꯍꯌꯦꯡꯁꯨ ꯌꯥꯔꯣꯏ ꯍꯣꯔꯦꯟꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛꯃꯛ ꯂꯥꯛꯄꯤꯔꯣ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯊꯥꯏꯅꯒꯤ ꯊꯥꯡꯐꯝ ꯀꯣꯛꯇ꯭ꯔꯤꯀꯣ ꯁꯠꯇꯅ ꯀꯩꯅꯣ ꯁꯠꯈꯤꯅꯨ ꯍꯥꯏꯕ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯀꯣꯔꯣꯕꯥ ꯂꯥꯛꯃꯤꯟꯅꯕ ꯑꯅꯣꯏꯕ ꯅꯪꯁꯨ ꯅꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯆꯠꯂꯣ ꯂꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯍꯣꯔꯦꯟ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯗꯕ ꯆꯠꯂꯣ ꯑꯩ ꯃꯥꯝꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯕ ꯂꯣꯏꯗꯕ ꯑꯩ ꯃꯥꯝꯇꯣꯟ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯃꯨꯛ ꯅꯪ ꯂꯥꯛ ꯂꯣꯏ ꯆꯠꯈ꯭ꯔꯝꯇ꯭ꯔꯥ ꯑꯩꯕꯨꯔꯥ ꯅꯪ ꯍꯥꯟꯅ ꯐꯝ ꯂꯩꯌꯣ ꯀꯔꯤ ꯅꯪ ꯒꯥꯔꯤꯗ ꯑꯗꯨꯝ ꯐꯝꯃꯝꯃꯣ ꯀꯨꯏꯔꯣꯏꯗ ꯐꯝꯅꯤ ꯒꯥꯔꯤꯗ ꯋꯥꯔꯤ ꯃꯆꯥꯗꯨ ꯍꯣꯏ ꯅꯪꯁꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯅꯤ ꯌꯨꯝꯁꯤ ꯂꯩꯔꯗꯧꯅꯤ ꯌꯥꯝ ꯐꯠꯇꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯣꯏꯅꯤꯗ ꯀꯗꯥꯏ ꯆꯠꯄꯤꯔꯣ ꯌꯥꯔꯦ ꯁꯤꯜꯂꯒꯦ ꯆꯠꯄꯤꯔꯣ ꯅꯪ ꯋꯥꯈꯜ ꯇꯧꯀꯣ ꯈꯪꯗꯅꯒꯁꯨ ꯇꯧꯔꯤꯅꯤ ꯃꯨ ꯏꯟꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯈꯪꯂꯥꯎ ꯂꯥꯎꯕꯗꯨ ꯅꯪ ꯊꯨꯞ ꯂꯥꯎꯕ꯭ꯔꯥ ꯊꯨꯞ ꯂꯥꯎꯕ ꯀꯥꯏ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯕꯣꯅꯤꯒꯤ ꯗꯥꯏꯂꯣꯒꯀ ꯇꯧꯊꯣꯛꯑꯦ ꯀꯥꯏ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯩꯅꯣꯒꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯑꯁ ꯑꯃꯨꯛ ꯇꯧꯔꯛꯑꯦꯅꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯁꯤ ꯅꯪ ꯍꯧꯖꯤꯛ ꯌꯦꯡ ꯇꯥꯔꯦꯅ ꯀꯌꯥꯝ ꯀꯟꯒꯦꯁꯦ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯋꯦ ꯅꯃꯤꯡ ꯃꯤꯡ ꯑꯥꯎ ꯑꯩ ꯃꯤꯡ ꯐꯔꯛ ꯌꯥꯝ ꯇꯥꯏꯅ ꯍꯥꯏꯌꯣ ꯐꯔꯛꯇꯤ ꯅꯪꯗꯤ ꯑꯗꯨꯝ ꯇꯥ ꯂꯩꯔꯝꯅꯤꯅꯦ ꯅꯁꯁꯨ ꯐꯔꯛ ꯇꯥꯏꯅꯦ ꯅꯪꯗꯤ ꯅꯃꯤꯡ ꯀꯩ ꯀꯧꯋꯦ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯕ ꯅꯪ ꯅꯃꯤꯡ ꯍꯥꯏꯔꯔꯣꯏ ꯅꯃꯤꯡ ꯀꯩ ꯀꯧꯕ
아? 남에게 거면 다요? 아이, 딱하죠. 가리 봐. 딱하죠. 딱했죠. 난 남인데 띠네. 나 사치 좀 딱할리네. 민기관이 따디 딱했답니다. 그래. 아이 농민 농촌 깎게. 난 농민 농촌 깎게 또. 나 공다. 야 브로. 아. 이제 깎게. 이제 깎게. 아주 난 구두를 깎게. 양 딱했다이네 나. 하, 가리 봐 나 사도.ไปโคคิวได้กี่ไปฉลักว่าปมบีจิกลาปะข้างเหล็กชาบิกันยังไม่สิ่งที่ได้ยังบ่ 마마 힘을 붙고 기장 오빠 잘 마음 붙자 하죠. โอ้อะดูดินังมามสกุนีตาเนี่ยฮะมามสกุนี 어때요? เฮ้ยนั่งตะกี้คล้ายตัวเยาวเลยนะสักกันจะนะปะอ่ะคล้ายคล้ายเยาวเยาว 플라이 เดี๋ยว 플라이 또 여. ทำตัวเยาวเนี่ยแต่เช่นกันที่ไปปะ 엄마 캐남 여리. เฮ้ยนั่งเชี่ยไม่คิดเลยไม่คิดเลยนั่งมาไฟกันมึงงงกันอ่ะเฮรานั่งสิยามนั่งงางนั่งสิน้องไปนักกอล์ฟตาเดียวเจโร่ตัวน่ะใครตันเจียนตัวเนี่ยฮะเจโร่เชี่ยไอ้ตาข้าเจ้าเจโร่ไอ้น้ำมันตัวนี้ทั่วน้ำมันตัวนี้ทั่วไม่ใช่หนุ่มพี่ตัวเล็กมันจะชาไปเลยตัวมันเฮ้ยนกเราฮะเฮ้ยเด็กนั่งไม่เจอทีเดียวก็นั่งไอ้มันมั่มน้ำมีในใกล้ถึงนู้นให้ไอ้ใกล้นี่มันน้ำนู้นให้น้ำมีสิบ่ 앵원더이네. ไอ้น้องวันนี้มันน้ำนี่สิอ่ะไอ้ตัวก็มันน้ำนี่ให้ 아동네 앵원더이네. ไอ้น้ำทีมันน้ำนี่สิเดียว 남치와만 남들. น้องว่าอีเด็ดที่น้ำนี่สิเดียว 제남들 앵원더. ว่าสิว่าอย่างไรไอ้นั่งสิดีกว่าในไอ้คันละมันลีนะมันน้ำนี่ให้ไปโยนไปขันลุตารานี่ให้เห็นไหมไปโยนไปขันลุไปขันลุไปโยนไปขันลุไปขันลุจะลุจับไอ้นั่นจะปอบกันนะไอ้ไงก็นี่ไงพูดนะตั้งเสียที่ไหนดูที่มันจะได้ดูมันจะได้ดูเต่าเนี่ยไปดูอาข้าเจ้าชิลล์สัตตาเรนกว่าจะลุพบกันที่นู่นเฮ้ยตามไปชาลุคุณจะกินมันให้ช่วยตา